अहनबदा मरोइबा पाव पार्लियामेंट की स्पेशल सेशन द रूलिंग अमदी ओपोजिशन की मरक्ता सिंगी लान थोक्रे लोकसभा की सीट अमा हेंगलकनी तंपाक की असेंबली सीट तरेत मांगलब याहैना प्रोफेसर नरेंद्र न फोंदोकले त्रोंगलावबी की वाथोक यानब पुरक्प ngam डिमांड सिंग पीद्रबदी तिदेम रोड हिंगलगनी हाइरे टेक्नोपल नगा कुकी की मरक्ता इरांग लाकदौरी एप्रिल कुलदगे मोरे लंबी हिंगदरी चीफ मिनिस्टर खेमचाना यूनिफाइड सर्विस पोर्टल फॉर लॉन्च तौखे मणिपुर की लांजनखिबा आईडीपी सिंह मिजोराम की मिकोप थीबदा यावरगनी हाइरे RAF दा नोमै कापसिलुई हाबा मियो अनि सिसिपुरदा फागतख्रे सिंह द सेंट्रल सेक्यूरिटी फोर्सेस सिंह द थाजदबा हेंगलकली सेक्यूरिटी की अचान मिराई नाबी थौदो यंगसिनबा प्राइम मिनिस्टर दा तक्सिख्रे होम मिनिस्टर गोविंदास की वाफम कुकी जो काउंसिल ना कथलख्रे अमदी अमुकोना सिंधुना चटकिबा मैरागी रैलीदा मियोय क्या फाख्रे कयाना सोगले मियाम की इहुल खंगना सेंटर न थबक तौद्रबदी इरांग हेना कलकनी हाइना संजोयना फोंदोरले खुरमजरे वाहोंग रेडियो न पिजबा मॉर्निंग न्यूज़पेपर रीडिंग मीडियम ताबिनी बामदी ताबिन सिंपो पुष्परानी लाइसुमना तरामना ओक्सरी मरुओइबा पाउसिंग मियाम द संदोक न पिजरे नुमित हमनी सुमना सथगदबा पार्लियामेंट की स्पेशल सेशन के अहनबा मिफम दा रूलिंग अमदी ओपोजिशन पार्टी की मरक्ता सिंगी लान सथख्रे नारी शक्ति बंधन अधिनियम लिसिंग अनि कुलुमदोय जी कॉन्स्टिट्यूशन 131 चाम कुंठा माथोय सुबा एमेंडमेंट बिल लिसिंग अनि कुंतरु डिलिमिटेशन बिल लिसिंग अनि कुंतरु अमसुंग दी यूनियन टेरिटोरी लॉस एमेंडमेंट हाइबा बिल सिंग असी पुथोक्तुना अकनबा मोंगदा खना नैनबा हौख्रे रिपोर्ट असी की मतुंग इना पार्लियामेंट की स्पेशल सेशन दा नुपी की रिजर्व सीट चाद कुंठा हमदोय हेंगलगनी हाइबगी मतांगदसु चाउना येतनखी हौजिक फाउबगी ओइना नारी शक्ति बंधन अधिनियम लिसिंग अनि कुलुमदोय जी कॉन्स्टिट्यूशन चामा कुंठा माथोय सुबा एमेंडमेंट बिल लिसिंग अनि कुंतरु डिलिमिटेशन बिल लिसिंग अनि कुंतरु अमसुंग दी यूनियन टेरिटोरी लॉस एमेंडमेंट हाइबा बिल सिंग असी पास तौरगनी हाबगी सबसाना हाइबा ngamdri अदुबु बिल सिंग असी तराइना पास तौबा हाइबदुसु ओइरोइदौरी ओपोजिशन पार्टी सिंग तोआन तोआन बा लॉजिक कया पुथोक्तुना बिल सिंग असी पास तौदना बा होनरी पनबे याबदी नारी शक्ति बंधन अधिनियम लिसिंग अनि कुलुमदोय सतनबा तारबदी लोकसभा की सीट मसिंग 494 लेरंबा दो सीट सनिपान यांखैदा हेंगलगने मस्ते सीट खरगी ओपोजिशन पार्टी सिंगना अकनबा मोंगदा येतलदुना बीजेपी न लुसिंगबा लेंगाक असिना सुपनगी मखुई खुदोंग चाबी येंगलगा बिल असी पास तौननबा होनरकपनि हाइना साउना मराल सिरी लोइनना डी कॉन्स्टिट्यूशन चाम कुंठा माथोय सुबा एमेंडमेंट बिल लिसिंग अनि कुंतरुक सतनबा तारगना तोगान तोगान बे स्टेटसिंगदगी एमपी चनिपान तरामंगा खनगने लोइनना यूनियन टेरिटोरी सिंगदगी सु एमपी कुंठा मंगा खलकने मपुंग सही क्यागी ममांगदगी पांगथोकपा ngamdana लाक्लबा डिलिमिटेशन बिल लिसिंग अनि कुंतरुक असी करिगुंबा हंदकी पार्लियामेंट की स्पेशल सेशन असिदा पास तौरबदी स्टेट सिंगी लेजरीबा कॉन्स्टिट्यूशन सिंगी बाउंडरी नौना सेमदोरकपगा लोइनना सीट की मसिंग द चाउना होंदो होंजिन लाकनी हाइरे ngarangdagi howduna sithakhiba parliament ki special session asida putholiba bill ahum gi manungda maroiba delimitation bill lising ani kuntaru pass tawrabadi manipur state ki oina lok sabha ki seat ama hengalakani aduga tampak ki assembly seat manga manglaba ye haina saknaraba makhata pau taminasi
डेमोग्राफर प्रोफेसर नरेंद्रना फोंदोरकले हानगी लेजरिबा लोकसभा की सीट अनि असिदा अमा हेंगलकलगा पुना अहुम सुगदोरिबा सीट अनिमक रिजर्व की ओखिबा याना सुलै लोइनना असेंबली की हौजिक जनरल की सीट निफु अमदी रिजर्व की सीट कुन याउन पुना सीट हुमफु लैरिबा सिदसु चाउन अहोंग लाकनी लिसिंग अनि तरा माथोइद वेस्ट तौरगा डिलिमिटेशन तौरकलबदी तंपाक लमगी असेंबली सीट निफु लैरिबासी तरेट मांगकिदुना सुबनगी सीट कुंथ्राउमदोइ खक्ता ngaihoragani aduga singi sitna kuntaret sukragani haire Tonglaubi ki thaudo kamari lenana sem ki ba je siga Manipur ki chief minister ga ngarang unadunu wari sanabada maike ani gi marakta yanaba purakpa ngamkhidre demand sing finalize taunana ba ngasi amuk unagani demand sing PWD dim road matam kaktan economic blockade satharagani haina JC ki advisor Gauro Modang Themna phongdokre tha sigi taru ki nongyai matungda Bisnupur district ki manung sanba Tonglaubi awang lekaida kuki militants singna satharakpa bomb gi attack ta pikliba machin manau ani laikidaba amadi apokpi mama buna tamthina sokhibagi matangda joint action committee Tonglaubi ki incident gi mehit singa chief minister ga unaduna khana naina kibani adubu khana naina badu da warisin purakpa ngamkhidabani Tenopal district headquarters sabgi matangda district asida khundariba naga phurup amasung kuki phurup ki marakta wathok lakadawribra singnare Tenopal district administration na kuki khakta tanaraga saukha thawrangi thabak paikhatle haiba maralda achan mirai naiba GC transfer taw amasung kuki phurup ki leiriba village volunteer eastern john ke warol da Tenopal bu kuki leni haiki bo Wapham sanaba yaroi demand sing thabak to onthok trobadi April kundagi Phal more lambi thingsilagani haina district development coordinating committee DDCC ki makedagi akan bo Wapham phongtoragli Hiram masiga mari lenana Tenopal district ta khundariba naga phurup mapan gi apunba lup ama oriba DDCC na sinduna ngarang pangthokiba pawgi mifamda DDCC ki secretary Mores Makungana Hai Tenopal district ki headquarter asi Tenopal khulda sanaba district administration thorang toriba si khudakta lepkadabani Tenopal hariba khul asi ising yamna tangba aduga lammarang kaina leitaba khul ama oibana headquarter oibada mafam saba watli madugi sumathakta kuki phurup ki suspension of operation su dalariba khulai paiba singi camp kaya su yamna naknana leiba mafam ama oi masina district asigi thabak thorom singda yet apan kya soidana laigani haba Wapham singsu hongtokhe Surasanpur da thokibi irang adubu laksnana ba lakhiba rapid action force RAF ki kambuda nomai kapsin bada senabani haiba miyoi ani renkai digi security force singna phagatle pharba miyoi ani CS Moldung village dagi ngam khomang haukip sei kuntra taru amasung longnom village dagi lenmin thang haukip sei kuntra ni pani makoi ani asi RAF ta nomai na kapsin ba thaudok asiga mari leinana security force na phanana batana rakhibani haire haiba miyoi ani su renkai area da leire haibagi akhanaba paw ama phangbadagi security force na tanaduna makoina tonglakpa gari ado intercept tawbaga loinana detain tawduna wahang pahang sathakre loinana makoidigi mobile ahum amashu phagatle pharba miyoi ani ado yauna makoina tonglakkiba gari ado su search tawre haire pharba miyoi ani ado makha tana wahang pahang sathabada mamangda Surasanpurda thokiba irang manungda Salmang bridge da Raf Kambuda nomai kapsin bagi thaudokta haktengnana chenai habasu masana yazare haire thaudos the rapid action force ki miyoi ama nomina pandura sokhibani pharba miyoi sing adu ki mathakta makha taba investigation sathari haire maraksida Manipur police na drug ki mayokta leptana satharaki ba operation ki manung sana Tamenglong district ki Eling Khundong Khunjaiba village dagi Michael Abol Michael ba miyoi ama Sengmai police station ni manung sanba Sengmai nongthombam dagi opium kg ani henbaga loinana far haire
हौखिबा सही लिसिंग अनि कुलुमदोगी मे अहुमदा थोखिबा इरांग असिदा मणिपुरदगी लांजना मिजोरामदा संजफम लौदुना लैरिबा आईडीपी सिंग याउना रिफ्यूजी सिंगसु हंदक पांगथोकदोरिबा सेंसस असिदा यावरगनी हाइना मिजोराम की डायरेक्टोरेट ऑफ सेंसस ऑपरेशन की माइकेदगी फोंदोरकले डायरेक्टोरेट ऑफ सेंसस ऑपरेशन की डेप्यूटी डायरेक्टर जामेलना फोंदोरखिबदा जनरल सेंसस की मपुंग ओइबा पांदमदी पॉपुलेशन इनुमेरेशन तौबनी खोंथांग असी सिटीजनशिप डॉक्यूमेंटेशन गा करिगुंबा हिरम अमतदा मरी लेनदे मरम अदुना मिजोरामदा संजफम लौरिबा मणिपुर की आईडीपी अमदी बांग्लादेश अमसों म्यांमार की रिफ्यूजी सिंग असी मखोय मखोयना लैरिबा खुल सिंगदा रिकॉर्ड लौगनी हाइरे बिष्णुपुर डिस्ट्रिक्ट ngasi ayuk pung mangadagi ayuk pung tara fawa curfew komthokle atopa tampaki district mari dana ayuk pung mangadagi numidawina pung manga fawa curfew komthokle tha sigi taretagi manipur ki tampaki district mangada internet service thingjin ki bado numinini amaga makhata na sangthakre digital technology ki matengna lengakta transparency efficiency amasung citizen centric governance pinanaba pandamda chief minister yumnam khemsana unified service portal gi makada digital portal 4 launch tawkre babu parada laiba chief minister secretary tangarang pangthokiba thoramda launch tawkiba portal sing ase centralized RTI state portal e-seva manipur explorer manipur amasung AI enable scheme founder ni ngarang launch tawkiba centralized RTI state portal asina manipur gi miyam da RTI ama file tawu matamda laihan ba khakta natana RTI adugi process adu online gi khuthang da yengba yahan bani haire portal asi supreme court ki direction matung ina sem ki bani portal asina manipur lenga ki department singi marakta transparency amasung accountability hengal halagani haire Home Minister Govindas Konthausamna Singhi Lam Singdagi Central Forcing Lauthok Laga State Forcing Thamlagani Haikibo Wapham Kuki Jo Council na Kaktalakre Kuki Jo Council ki maike digi thadora ki bache role amagi matung ina hau ki bache hilising ani kulumdogi me ahumdagi tholakliba irang asida State Forcing asi Kuki Jo Furu ki mathakta chathaba landa saruk yaba natraga irang asi thingnaba thabak tawkide Kuki Jo Furu ki mathakta lan tawnanaba miyamna khulai lakhibada thingbasu ngamkide maduna maram oiraga makhoida thajaba mangkhrabani amaromda Central Forcing na Manipur bo ingtapalamdam ama ohenanaba honabada maroiba thodang lawduna lakle makhoi leibana Kuki Jo amadi maitei ani ki marakta irang hengalaktana ba buffer zone ningthina ngaktuna thamlibani karigumba chingi mafam singdagi Central Force lawthokhiba natraga buffer zone da akaiba thoglakpa tarabadi ingtappa kaigani amadi maduna irang amuk na hongnana thonglaknanaba machak oigani hairi Manipur da hausi oriba tangdu laita dabagi phibam asida Manipur gi chingi mafam singdasu Central Security Forces singda thajabagi sang asum hantharakle Nagapur ki naha singi khonjel Khanui Thot Khon Haina Mingthonba Ukhul amasung Kamjong district ke Luphamana Manipur gi chingi mafam singda Central Security Forces singna sathariba chanmirai naibi thabak tharom kyada mityang sangbi haina India ki Prime Minister Narendra Modi da wakat khre New Delhi da Prime Minister Yongna ngarang pisin ki bache role amada Central Security Forces singna Manipur da maru ina chingi lam singda sathariba thabak sing asi Constitution bo thugai bani haraduna athubada midyang sangbinanaba pukning singsinki Urkhul Times na piba pau amana hai memorandum asi Manipur gi singi lam singda Kuki amasung Nagapur ani gi marakta thokliba tangdo laita dabagi phibam asida Security Forces singna achan mirai naina thabak sathare Indian Constitution ki Article 14 21 amasung 355 ki matung ina Security ki operation khudingmak natural justice ki principle da satkadabani masida discrimination amasung
proportionality leitana thabak tawgadabani haina mayek sengna palli adubu manipur gi singi lamda deploy toriba central security personnel singna mafam asida khundariba tangkhulna ga furup singda sokadaba thabak thorom kaya sathare haina maral siraduna legal scrutiny tawgadabani haina su mayek sengna panki memorandum asina central security forces singna singda operate toriba kuki refugee militant singna sathaba thabak thorom singda tumini yengduna laire haba wafam su yauki Bisnupur district ki Tronglawbida bom kapsinduna pikliba angang ani hatkiba thodok yaningdaba phongdoktuna ngarang su amuko amofa KOSR PLMPAM amasung MSF punarup mangana sinduna mafum kyada mairagi rally satkre mai hona salakliba miyamgi sentiment khangna India lengang thabak paikhalaktrabadi miyamgi khongjang hena kansilaktuna Manipur mai salakani haina amukogi president Sanjoy Sorok haibamna phongdokre lup mangana sinduna ngarang numidang satkiba rally asida lambi asigi nak yetaleba lekai gi maira paibi kyana saruk yaraga miyoisa kyana puna saruk yaki lilongdagi haurakhiba rally asina sinjamai supermarket mapayorokpada security forces singna thattuna makatana satlankide Mafam aduda khongjang singna security personnel singi mamangda go back central forces angang hatpa yaningde long live Manipur haibana chingba kholaw kaya sulawki Mafam aduda khongjang amasung security personnel singi marakta muknaba hengalakpadagi security gi maikedi tiar gas amasung mobom kaya kaptuna miyambo tankhai khongjang singi maikedi su nung amasung nauri kapsindana security forces singda landaki Taudo aduda khongjang kaya ama so panangki security da nung thombada yawbana haba miyoi kharasu police na phajinki haire Tronglawbi thaudoki mayokta tongan balup kyana punsinduna Thawal district ki manungsan bawai thau kaitel Thawal wangmataba debi mandap amadi khongjom bazarda miyamgi wakat mi phamduna khongjang sangsinkhre Nation Fast haiba lamjingi makhada ex servicemen chingi welfare gi damak kathoklaba akhil bhatia Purva Sainik Sewa Parisad ABPSSP gi member delegate Tara na saruk yaduna Moirang Usaf haina khangnaba Indian National Army INA gi machu ahum gi phiran India gi lamda hanboina singkhat khibagi ningsing thoram pangthokre Haukibe April tareta uripok apun balup amade uripok nupi apun balup na Tronglawbi thaudok tapik libangang anipo kuki terrorist singna RPG bomb siznaduna hatkiba masung manak nakpada laiba duty tariba central forcing da pendaba phongdoktuna sangluba miyoi ahum hatkiba thaudok adugi matangda satkiba rally aduda maite lipungi chief Haisnam Silana Kendra gi MLA singi yumda non violence oiba maongda sangduna makhoi gi oiba firap laukthok hanba mathau tai Hairubadagi Manipur Police na notice appearance FIR panduna Maitei Lipun gi chip asi yaungna Maitei Lipun gi Lupsen Purel Lairing Bam Bedik Elias Bode Fanana Bonari Basi Laibok Tibani Haina Maitei Lipun na thadorokpa cherol aman hairakle Manipur da sahi ahum phazilak laba irang asigi warasin purangnaba center na sabjaba khongthang amata lokhatpagi mami udri India lenga ni yengliba mijeng asina ekhoi asi Indian citizen natrobra haibasi hangningai oire haina kokomi gi women wing gi ko convener samjet chabam memsana phongdokre thasi tarik ayu angan bada Bisnupur district ki tong
Tonglaubi thokiba thodoki matang da chumba wayel phangdaba phawba makhatana sura henbigi khongjang sangsin hana thodo asiga mari leinana hauze hauzik malom da sara henbigi khongjang sangsiliba YPPM gi convener Wahong sangbam jurisna phongtorali Thasi taru amadi tari kilo na ba hingda Bisnupur district ki Tonglaubi awang laikai da kuki militant sing sa tharak patam thiraba bom gi attack da anga ani lekhidaba mama sokhiba thaudo asibu yaning da ba phongdok tuna miyam na protest sathabada CRPM na kapthorok panongmai na miyo ahum amashu laikhidabi thaudok po yaning da ba phongdok poina wakat mi pham sing sathare Manipur Saukhatana awang nompok state mapung phana saukhat po oithok loi haina yamna toina phongdokhiba Prime Minister Narendra Modi ne April 3 ki angan ba pungpham da thokhiba Tonglaubi thaudok ka mari leinana Wapham amata phongdorak tabasi Manipuri singbu ikai ba pibani hana all Manipur nupi maruki maike dagi phongdorak khre makha tarakpada mapange ba pausing tami asi Streets of Homers ke akoi badalai riba US ke naval asset amadi armed forcing na blockade taunana bigi pandam da Streets of Homers tamna makha tana sangsilak labadi makoibo fortress oina thamlagani haina Iran na United States of America da akan Wapham phongdokre Israel gi awang thangbada leba lebak adugi military site drone attack sathaduna yamna chawna amang ata thohan khre haina Lebanon gi armed group Hezbollah na claim tawrak li haina malem gi maming leraba news agency Al Jazeera na report tawrak li malem gi tongan balebak sing Russia amadi Iran dagi thaw leibada US na komthoktuna thamlamba tax khomgat pagi thabak makhatana komthokpa ngamlaroi haina US na phongdokre US amadi Iran gi marakta thokliba conflict asibo wari sanaduna loisinana bagi pandam da Pakistan gi army chief Phal Marshal ase munir Iran gi capital Tehran da thongkre hari US amadi Iran gi marakta tha amarom chumna lan songna badagi India yauna malimi tongan balebak sing economy da sauna Saitheng Pirabasu Sainagi economy da noma gi chawkhatpa hengalakli haina Saina da based over news agency amana report toragle South Africa gi maming leraba opposition political party gi lusingba Jules Malema sahini pugam manga ain kaina nomai thamlamba gi mathakta miyam tinba public place da nomai kapa gi maral da court na chahi manga jail da leiba gi chera pikre hari United States amasung Iran gi maraktani suba tangka ki oina wari sanana ba khongthang lokhalak liba asigi matang da hojik pawbi oina kari numita gi hoduna wari sanagani haiba official oina lepalai tru haina Pakistan ge foreign office ke spokesperson na phongdora kre haukiba yumja kaisa numita gi hoduna ngarang ayuk phawbada Russia na Ukraine da masing yamraba drone attack sathaduna mioi 13 hena hatkre mioi chama henbabuna aso apanang hankre haina Ukraine gi news agency amana report tawrakre Women reservation law nongna implement tawnana ba ngarang dagi hoduna sathakhiba parliament ki lok sabha session da puthoraki ba bill da saruk yaraduna home minister Amit Shahana delimitation pangthokpana leiba asigi kha thangbada leiriba state singi hojik leiriba parliament ki seat CR masing dagi khak hanthaba tawroi haina phongdorakle numit humni sumna sathagadaba parliament ki akhanaba session ngarang dagi hodokre ngarang ahoba numita center lenga ki maiki dagi delimitation bill lising ani kuntaruk yauna punna bill ahum lok sabha da puthorokpada opposition amadi treasury bench da phamliba MP singi marakta kanba mongda sinda pogdana duna awai akhom tauna khre haire Chief Minister Bhupendra Patel na Gujarat Chamber of Commerce and Industry GCCI na sinduna
सही की ओइना पांगथोकपा ट्रेड एक्सपो गुजरात की गांधीनगर हौदोखरे हाइरि इंटरनेशनल मॉनिटरी फंड IMF की ख्वाइदगी नौब डाटा अमगी मतुंग इंडिया मालेम की ओइना GDP रैंकिंग तरुक सुबदा हाइथरखरे हाइरि गूगल की लेरिबा एडवर्टाइजमेंट पॉलिसी वायोलेट तौबगी दमक एडवर्टाइजमेंट चामरी मरीफुग तरेट ब्लॉक थमदुना पुन्ना इंडिया की गूगल एडवर्टाइजमेंट अकाउंट अमा हेनबा मिलियन मालेम की टेक जाइन कंपनी गूगल ना सस्पेंड थमख्रे हाइन इंडिया न्यूज एजेंसी अमना रिपोर्ट तौरकली नागालैंड की यामलबा खुसु खुलाई क्या लौदुना तोंगान तोंगानबा नक्सल ग्रुप सिंगदा सप्लाई तौरंबदा सेनबा बिहार दगी मियोय अमा फादुना NIA ना चार्जशीट थांगतख्रे हाइरि US अमदी ईरान की मरक्ता थोकलिबा कॉन्फ्लिक्ट असना मालेम की तोंगान तोंगानबा ललोल इति की कैथेलदा यामना चावना सैथेंग पिरिंगै सेरक असदा इंडिया अमदी रशिया की मरक्ता वारी सानादुना स्टील सेक्टर हेना मपांगल कंखतनबा खनाख्रे इलेक्शन कमीशन ऑफ इंडिया ECI ना स्पेशल इंटेंसिव रिविजन SIR सथदुना इलेक्टोरल रोल दगी लौथोख्रबा हानगी वोटर सिंगना मतम जाना मरी लेनबा अथॉरिटी दा अपील तौरबदी कंडीशन खरगी मखादा वेस्ट बेंगल दा पांगथोकदोरिबा मिखलदा वोट थादबा याहनगदबनी हाइना सुप्रीम कोर्ट ना फोंदोखरे हाइरे मखा तारकपदा सानाबगी पाव बिजरे बांग्लादेश की फास्ट बॉलर रूबेल होसेन इंटरनेशनल क्रिकेट की पोथारे है लाउथोख्रे सही 53 सुरुबा राइट आर्म पेसर रूबेल होसेन सही 12 बांग्लादेश की दमक सानरी तोंगान तोंगान फॉर्मेट सिंह पुनः विकेट चाम मौबुद्रा हमदोई लौब ngamlamki mahangna बांग्लादेश की दमक टेस्ट मैच 39 वन डे इंटरनेशनल चाम मरी अमसुंग T20 इंटरनेशनल मैच 19 सानारमखी केनिया ने युम्बु ओइदुना नाइबोरीदा लेबाक मरीना सरुक यादुना सथरखिबा FIFA सीरीज 2026 दा इंडियाना मलावी बो गोल अहुम अनिदा माइथिबु पिदुना अहुम सुबु पोजीशन ताख्रे हॉकी झारखंड की नुपी की एस ग्रुप टीम ना सही 13 की मरुंगदा मेडल 30 मरी लौदुना लेबा असिदा नुपी की हॉकी पावर हाउस ओइरकले हौजिक सथरिबा बार्सिलोना ओपन दगी मालेम गेनी सुबा मफमदा लेरिबा कार्लोस अल्कारास महाकी येथंगबा खुजेंगदा सोकपना मरम ओइदुना टूर्नामेंट असिदगी विड्रॉ तौख्रे हाइना टूर्नामेंट ऑर्गेनाइजर ना फोंदोख्रे जर्मनी दे सथरिबा हैम्बर्ग ओपन स्क्वाश चैंपियनशिप ता इंडिया की वेटरन जोस्ना सिनापा अमसुंग भीर चोत्रानी अहानबा राउंड माई पाकपा ngamkhre UEFA चैंपियंस लीग की ngarang anganbada sanakhiba quarter final ge ni subelek da Bayern Munich amasung Arsenal mai pakibaga loinana semi final da Bayern Munich amasung PSG Electrico Madrid amasung Arsenal na thengnaragani Center of Excellence na sinduna sathakiba hybrid 11 courses course da Manipur Cricket Association ki course taruk pass tawkhre टीम 19 ग्रुप 9 थोंग खाइदोक्तुना छत्तीसगढ़ की नारायणपुर दा लेबा RK आश्रमा ग्राउंड दा सथगदोरिबा स्वामी विवेकानंद अंडर 20 मेंस नेशनल फुटबॉल चैंपियनशिप लिसिंग अनि कुंतरुक दा सरुक यानबा मणिपुर की टीम सेमख्रे क्यामगा यूथ पायोनियर क्लब KYPC na sinduna sathariba 13 suba under 15 Khageba Football Trophy lising ani kuntaruk ke ngarang sanakiba mesing da awang jiri na GFCA kyamgai bu maiti ba pi kibaga loinana Ima FCA wangoi amasung D Square nongmai bung draw oikre
ngarang sanakhiba group A gi match da awang jirina GFC A bu goal ani amada maithiba pikre India Nupi Football League singi manung da khwari tha wang bo riba Indian Women's League lising ani kuntaruk season gi ani suba phase tha asigi kuntare tagi Kolkata da hauragani ani suba phase asigi hoba numit tha asigi kuntare East Bengal FC amasung Siribhumi FC na West Bengal gi home ground da sanaragani Malem gi khwari tha wang ba T20 League ama oriba Indian Premier League ki ngarang Bengaluru da leiba Sina Swami Stadium sanakhiba match da Royal Challengers Bengaluru RCB na Lucknow Super Giants po wicket mga da mai thiba piduna RCB thangna na match ani mai pak pangamkhre AIFF Under 18 Elite League lising ani kuntaruki final round gi match oina ngasi group B gi Manipur saruk yariba Classic Football Academy amasung Jamshedpur FC na sanaragani league asle saruk yariba Manipur gi atopa team Asofi FA na thasi gi tarani panda Reliance Foundation Young Semka sanagani haide amadi India gi under 17 men's football team na Thailand gi Samut Prakanda United Arab Emirates UAE ga tha sigi tara taret amasung kunmathoi da friendly match ani sanagadari loisrapada maroi ba paw mohna Parliament ki special session da ruling amadi opposition gi marakta singi lan thokre Lok Sabha sit ama hengalakani Tampaki Assembly sit taret manglaba ya haina Professor Narendra Phongdorani Tronglaubi gi wathok yana ba purak pangam chidre demand sing Petrobade Tidim Road thinglagani hai Technopol da sunaga kuki gi marakta irang lakadauri April kundagi more lambi thingadi hai Manipur dagi lanjana khiba IDP sing Mizoram gi mikok thibada yauragani RAF tanomai kapsilu haba miyo ani Churasanpur da Police na pangkre. Chief Minister Khemchana Unified Service Portal Mari launch tokre. Home Minister Govindas ki Wapham Puki Jo Council na kakhalakre. Sing the Central Security Forces sing the Thazadaba Hingalagli Security ki asan midai naibi thawdo yengsina ba Prime Minister da taksin kre. Amadi amuko na sindu na sat kiba Maira gi Delhi da miyo kya hakre kaya na sokle. Yang gi hul khangna center na thabak tawdrabadi irang hena kalakani haina sanjoina phongdor bijariba pausing asiga loina na morning newspaper reading miyam na pijaba matang asida loisinjari housing makha tarakpada matamatang Wapham taminasi Matam gi Wapham da taminasi state na masagi mapangal sisinadriba phawba wathok singi waroisin purak pangam kiroi habasida thamjari state lenga na masagi mapangal sisinaduna lenga longi thogai pangbigi mahut Delhi da lenga longi sukli paiba central government ki yathang inba amadi makhoina khudom bina thinba maiki da satlabadi lengak amasung miyam anigi marakta afaba mari thamba ngamnadabagi maram oirai masi laibak thibani
स्टेट लेंगांग स्टेट की लॉ एंड ऑर्डर की सब्जेक्ट नी लोइनना लेंगाक पथापना पीबा मापांगल सिजनदुना सेमगत छागतपा अफबा एजुकेशन सिस्टम पीननबा होनबा लंबी थोंग मई सिंग फिबम फना थंबगी हक लै स्टेट अदुगी मियाम की मरकता थोहनिंगदबा थौदोक वाथोक सिंग कंट्रोल तौननबा होनबा हाइबसी लेंगाक की मथौनी स्टेट लेंगाक ना मसा की मथौ मनिंग तमना पांगथोकनबा होनबदा सेंट्रल गवर्नमेंट की याथंग अमदी यका ngairaga leibadagi loilam lengaka pangkhakna hanbadagi miyambo loimi oina masagi phangpham thokpa haksing phanghanba ngamdre state ki subject moiriba law and order control ngamdabadagi central government na khud thingzindna miyam marakta divine and rule sathabadagi apunmagi saktam mase tana kahanna ba honarabra haibagi चिंगनबा लेरकलिबा असि लाइबक थीबनी स्टेट असिदा हौखिबा लिसिंग अनि कुलहुमदोइदगी इलिगेंट इमिग्रेंट चिन कुकी जो नारको टेरी सिंगना मणिपुर की मनुंगदा मखोइगी तोंगानबा लेबाक सेपरेट एडमिनिस्ट्रेशन नत्रगा कुकी सिंगिता ओइबा लेबाक जालेंगम सेमनबा डिमांड तौदुना मितै मियामदा वार क्राइम सथरखिबा असिदा सेंट्रल गवर्नमेंट लॉ एंड ऑर्डर के सब्जेक्ट स्टेट की निहायना खंगहलखिबा लैखी सेंट्रल गवर्नमेंट लॉ एंड ऑर्डर स्टेट की सब्जेक्ट निहायबसु सेंट्रल गवर्नमेंट चीफ मिनिस्टर दगी सिक्योरिटी एडवाइजर लौथोक्तुना मया याउद्रबा कैगुमना थमलबा मतुंग लॉ एंड ऑर्डर ngakpa ngamdre habigi maral pisinduna चीफ मिनिस्टर रिजाइन तौहलगा पीआर लेंगाक थमजिलखिबनी सेंटरना हकथेंगना लेंगाकपा पीआर सही अमरोम थमजिलगा इरांग लाक्सननबा होनबगी खोंगथांगदा अपुनगी सक्तम कायबे यारोय हाबगी लान ngakliba खुंजा सिंगदगी खुलाई पिखलकनबगी मतम थादुना तांकक नायना खुलाई सिंग लौखतकी खुलाई लौखतपा अमदी सिक्योरिटी फोर्स सिंगना कॉम्बिंग ऑपरेशन चथदुना लान ngakliba सिंगी बंकर थुगाइबा अमदी खुलाई सिंग फगतपगी थबक सिंगसु लेप्तना चथखी अदुबो लंदारकलिबा इलिगेंट इमिग्रेंट नारको टेररिस्ट सिंगिदी ममिंगतगी ओइना खुलाई लौखतपा फाबगी थबक सिंग सथखिबा अदुना मरम ओइरगा कुकी सिंगी सेपरेट एडमिनिस्ट्रेशन की डिमांड फंगद्रिबा फावबा मखोइगी लांजंग हंदोक्तबगी फिरेप कंसिलखी थवोंग असि सेंट्रल गवर्नमेंटना मिते खुंजा सिंग मखुद पुंसिलगा थंबा अमदी लंदारखिबा सिंगदना मनिंग तंबा पीबगी थवोंगनी हाइबा मियामगी खोलाव लैरखिबनी सेंट्रल गवर्नमेंट पीआर की मतम लोइरखिबदगी अनौबा लुसिंगबा खंदुना पॉपुलर गवर्नमेंट सेमकिबा था अनि हेंजिलकलाबा फावबा मिनिस्टर एक्सपांशन तौहंदना चीफ मिनिस्टर याउना कैबिनेट मिनिस्टर मंगा खकना सुपनम लेंगा सथा हलिबासना मरम ओइरगा लॉ एंड ऑर्डर कंट्रोल ngमदबदगी ममांगी लेंगाक मतमगी लॉ एंड ऑर्डर दगी हेना फिबम सोक ओइरगलिबसी सेंट्रल गवर्नमेंट सानबा पॉलिटिक्स नि हाइना लवी हंदकता त्रोंगलाविदा कुकी नम पांगल कनबा बॉम कापसिंदुना युमदा तुमदुना लैबा मिरोल ताद्रिबा अंगांग मचिन मनाव हाखिबा ममाबुना अरुबा फिबमदा सोहनखिबा दु सेंट्रल फोर्स के मिटमांगदा सथखिबनी थौदोक अदुदा खोइसाउनरबा मिते मियामना मफम अदुदा मथौ तौरिबा सीआरपीएफ की कैम्प संगसिननबा होनरुबदा मफम मरांग खंगदना नोमै कापथोरकपदा मियोय अहुंगी पुंसी मांगहनखिबा अदुदा पेनद्रबा मियामगी खोंजांग संगसिलखिबा अमदी लेंगाकी मथौ मसक खंगदबा थवोंगसिंग चथरखिबदगी मियामगी महौसागी पुंसिदा तंगदु लैता हंद्रिबासी सेंटर अमसुंग स्टेट लेंगाकना थोहनबनी हाइबदा हाइमनबा थोकलोय हाइबा वाफम थमसरी मखा ताबा लोइसिलकपदा ngasiगी Rashi Phal amuk mayam puna taminasi
ngasi ai faraba sajibugi thasi numit lising ani kuntaru April ki tarik taraga taret irai numit asigi Rashi Phal yengminasi Rashi Phal ibiri boza ibo bisal ningthauza ewadi Extron Farmers Pongna Bazaar Phal ahan bada mes Rashi hena langba lusna khanba oiragani yasinba panba piba amuktang da pangthokpa waba oiragani sangjarakpa kankhaluganu pakhang isabi singoina mot khenagani Rashi asabana mangjagani sel phangba chatpa managani lusingba singna sanbiba sagaini yengthiba oiragani soktana ba hona jagani thabak macha masadi pangthoklagani pakhang isabi singoina muknagani Mithun Rashi section hona jagani koinadagi khanjarakpa pangthoklagani sel phangba anaba pot leiba yaba ithak thongba singna sanbiba numitni pakhang leisabi singoina amata oiragani Kalkat Rashi hona zaman kanaba thabak pangthokpa sakhangbi bahengatpa singthabi bada yawba makok oiba singna nusibi ba numitni pakhang leisabi singoina nusinagani Singha Rashi hai singna hona jabatana afaba oiragani thabakti mai paklagani sel phangba pot leiba yaba arapa chatpa mi tinaba kanaba phangba oiragani pakhang leisabi singoina wakhal sanagani kaina Rashi afaba marup tangai phadabani sel pithok pisinda hai singani dinaba singdagi section gani sangjarak pakan khaluganu thabak macha machadi pangthoklagani pakhang leisabi singi oina nungsinagani ula Rashi thabak yama mai paklagani lusingba sing lon manadaba singna chanbiragani anaba pot leiba yagani mingsat engatpa imungda santi leiba oiragani pakhang leisabi singoina amata oiragani Rashi maru oina thabak pangthokpa maru oiba thabak pangthokpa marup mafam phagatpa mateng pibi bahingatpa sathok sasinda kanaba lon manadaba singna chanbiba numitni pakhang leisabi singi oinadi mot chanagani Danu Rashi thorom pangthokpa mingsat hengatpa singthabi bada yawba mateng pibi ba hengatpa mamal yamba pot lesin bayaba numitni imungde ingna leiragani pakhang leisabi singi oina wakhal managani Makar Rashi khatna ningba warauba loinaragani lamlanba sing lon manhadaba singnadi chanbiragani makok oiba singnadi nusibiragani lam tu chatpa hai singani pakhang leisabi singi oina waraunagani Kumbha Rashi chawkhatpa phagatpa thabakta mai paksaba mamal yamba pot leiba yaba sangyengna mai paksaba lam tu chatpa mi tinaba kanaba phangba numitni pakhang leisabi singi oina nungsinagani aroibada mina Rashi pungning sarangnaba ama natraga ama khanba oigani aruba thoramdi pangthoklagani sel phangba pot leiba yaba numitni pakhang leisabi singoina mot khenagani masini ngasigi thamjariba nunti phongliba pause sini lokthosaba maru oiba pausing matamatang Wapham loinana Rashi Phal gi thoram Wahong radio gi mikup kharagi matungda amo ngasigi akhanaba thamjariba face to face gi thoram puna mathangi page ta mo taminasi saruk yaminasi pomna upo hojigi di pusparani laishrom namuka hana khurumjari Layang Buvon Auto Care Kaksing Paji Laikai near Oil Pump opposite Kaksoi. Mafam asida orthogi specialist Dr. Lakbiduna. Khwang naba, khu naba, saru tekpa, saru nanthokpa, singli nauri sontaba, tang chikpa asna chingba layang bagi matamna nongmaijing numit khudingi